ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯑꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟ ꯑꯗ ꯏꯆꯥꯁꯤꯡ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯤꯟꯖꯕ ꯃꯩꯇꯩꯂꯣꯟꯗ ꯏꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯈꯟꯒꯠꯂꯒ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯖꯥ ꯇꯣꯝꯕꯤ ꯁꯤꯡꯍ ꯑꯩꯕꯨꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯁꯤ ꯃꯔꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅꯗꯤ ꯄꯥꯖꯗ꯭ꯔꯒꯁꯨ ꯃꯔꯛꯀꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯐꯣꯡꯉꯛꯄ ꯈꯨꯗꯤꯡꯒꯤꯗꯤ ꯈꯔ ꯑꯩꯍꯥꯛ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯣꯖꯥꯒꯤ ꯈꯨꯠꯏ ꯈꯨꯠꯊꯥ ꯍꯧꯖꯤꯛꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯅꯍꯥꯟ ꯑꯣꯖꯥꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯅꯤ ꯑꯩ ꯏꯁꯥꯁꯨ ꯆꯠꯆꯩ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯃꯁꯤꯗ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯎꯕꯗ ꯑꯩꯈꯣꯏꯅ ꯃꯄꯣꯛꯁꯤꯗ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯑꯩ ꯉꯝꯃꯔꯣꯏꯅ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯕꯨ ꯑꯣꯖꯥꯒꯤꯗꯨꯗꯤ ꯉꯝꯖꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯈꯨꯠ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯅꯐꯝꯒꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯁꯤꯗ ꯑꯗꯨꯝ ꯄꯥꯕ ꯑꯩꯁꯦ ꯁꯦꯔꯤꯖ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯕ ꯑꯣꯖꯥꯁꯦ ꯃꯥꯒꯤ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯗ ꯄꯨꯝꯅꯃꯛꯁꯦ ꯁꯨꯝ ꯃꯤꯠꯅ ꯁꯪꯁꯪ ꯎꯗꯨꯅ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯍꯥꯟ ꯅꯣꯡꯒꯤ 82 ꯁꯨꯕ ꯃꯥꯒꯤ ꯕꯥꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯥ ꯀꯩꯝꯇ ꯀꯦꯛ ꯀꯛꯄ ꯄꯥꯝꯗꯦ ꯍꯥꯏ ꯑꯣꯖꯥꯅ ꯀꯦꯛ ꯅꯨꯡ ꯀꯛꯄ ꯑꯝꯇ ꯇꯧꯔꯣꯏ ꯑꯩ ꯁꯥꯍꯤꯇ꯭ꯌꯒ ꯃꯌꯥꯝꯁꯦ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯉꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯣꯖꯥꯅ ꯚꯥꯁꯟꯗ ꯌꯥꯝ ꯐꯖꯅ ꯌꯥꯎꯕꯤꯈꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯁꯛ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯕꯁꯤꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯖꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯗꯤ ꯐꯤꯂꯝ ꯁꯀ꯭ꯔꯤꯞ ꯖꯍꯦꯔꯥ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯂꯥꯏꯔꯤꯛ ꯑꯍꯨꯝꯁꯦ ꯃꯥꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯐꯤꯂꯝ ꯁꯀ꯭ꯔꯤꯞ ꯄꯨꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯃꯗꯨꯗ ꯄꯨꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯐꯣꯡꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯅꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯄꯥꯖꯒꯗꯧꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯩ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯅꯕ ꯑꯩ ꯄꯤꯖꯔꯒꯦ ꯏꯃꯥꯅ ꯑꯗꯨꯝ ꯍꯧꯕꯤꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛ ꯎꯠꯆꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯎꯠꯆꯒꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯂꯧꯖꯔꯛꯏ ꯑꯣꯖꯥꯅ ꯁꯤ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯅꯩꯅꯕꯒꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯅ ꯉꯝꯖꯕ ꯁꯛ ꯇꯥꯛꯆꯕꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯗꯤ ꯐꯤꯂꯝ ꯁꯀ꯭ꯔꯤꯞ ꯖꯍꯦꯔꯥꯁꯦ ꯑꯩ ꯅꯩꯁꯨ ꯅꯩꯅꯖꯈ꯭ꯔꯦ ꯑꯗꯨꯒ ꯖꯍꯦꯔꯥꯒꯤ ꯃꯇꯥꯡꯗꯤ ꯄꯨꯝꯅꯃꯛꯅꯁꯨ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯂꯪꯗꯨꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯒꯤ ꯏꯕꯗ ꯌꯥꯝꯅ ꯍꯦꯛꯇ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯂꯩꯔꯕ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟ ꯕꯣꯔꯗꯀꯤ ꯑꯗꯨꯒꯨꯝꯕ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯕꯤꯔꯝꯕ ꯕꯣꯔꯗꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯕꯤꯔꯝꯕ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯅ ꯏꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯑꯣꯖꯥꯅ ꯂꯧꯈꯠꯂꯒ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗ ꯐꯤꯂꯝ ꯁꯀ꯭ꯔꯤꯞꯇ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕꯅꯤ ꯉꯁꯤ ꯑꯩꯅ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯁꯤꯗ ꯏꯗꯤꯇꯔ ꯑꯣꯏꯔꯤꯁꯤꯅ
ꯗꯥꯛꯇꯔ ꯁꯟꯙꯥꯔꯥꯅꯤ ꯅꯣꯡꯃꯥꯏꯊꯦꯝ ꯃꯁꯤ ꯑꯣꯖꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯑꯗꯨꯅ ꯃꯥꯏ ꯃꯔꯝꯗꯁꯨ ꯄꯥꯕꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥ 5 ꯑꯣꯖꯥꯒꯤ ꯃꯆꯥ 5 ꯑꯁꯤꯅ ꯁꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯗꯥꯛꯇꯔ ꯁꯟꯙꯥꯔꯥꯅꯤ ꯅꯣꯡꯃꯥꯏꯊꯦꯝꯁꯦ ꯗꯣꯛꯇꯔꯁꯦ ꯃꯤ ꯌꯦꯡꯕ ꯗꯥꯛꯇꯔꯅꯤ ꯑꯃꯅ ꯂꯥꯏꯔꯤꯛꯀꯤ ꯗꯣꯛꯇꯔꯅꯤ ꯑꯣꯖꯥꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯃꯅ ꯀꯩꯅꯣ sina mi badaktar haitare sandaharani nomai sisim mana pongi Dr. Sandaharani nomai them editor oina Professor nomai them tombi sim hagi masa manga gi manungda ani suba amadi ahanba masa nupini masa dana ani suba oiba aduga ahanba masa nupi oiba ahanba gitu na ibungo du na masa ibungo ni Krista gi kumjali singa maga chamapan hundoida kasampat lemajam lekai imphal da koi Ising mga chamapan Maudrani Panda Regional Institute of Medical Science Imphal dagi MBBS pass tawraba matung Krista gi kumja lising ani mangada Assam Rifles Medical Officer oina thabak tawba hoki Krista gi kumja lising ani ohumda wahengbam lekai Imphal da leiba Dr. Songtham Satyaranjan luhongduna yuman bagi punsida phongdaki luhongre masa nupa ani leire songtham atya songtham male minsuam phajana kawi aduga sahitya kala sanskriti bu nuchi jaba misak amani adi mapabungi matung inba oina adumak pabungi apamba do moina adum tawba mazai bungo ohumsu ayanga tambirakiba macha ibungo yaimadu aigi kenoni Saint Joseph da hogibani aduga masa ibungo homework ehaka yamna mama amagumna loina jai sumna ai thamjage radio lila amadi film script jehra janane ta irabot thomja amana kenkiba nomai to mi singhagi asi leire phongbana ya biren communication na phonge ahanba maktada editor gi makai degi wafung khara thambirei Pabungi handa pongi ba trama panchuba lai se pongi se tram panchuba lai thatha nate kanagumba amatana asumba ya pabada ai thengadri nomai them tombi singagi radio lila amadi film script jahera janana ta irabot thomi jak amana kenkiba asigi editor oi ba phangjaba se ikut mangna saralamba phangba muk nungai ba pokse Sahitya maramda karimata khangjadrabi engonda pabung na pibiba thogdal amani haina logjai tasengba magni ayhak aibi amasu natjade sahitya da khungda jaba misak amasu natjade nungaitem tombigi masanupi ni haiba asitani masigi mathakta ayhak sinphamna Assam Rifle Medical Officer oiba mafam kayada posting taba maramna pabunga nakhinna loina bagi khudong taba sisu yamna wali Sahitya samnadraba punsi amani yamna taseng ba magi thamogi mapauni aikoi khangi pabungi apamba aningba tawhaningba aikoi isin inaw mangama Sasikanta Sandharani Somokanta Anuradha Gandhi pabungna Sahitya da chingchinba pami Sahitya gi thabak tawhaningi Sahitya gi sebari oihaningi adubu mina tambana ama laina tambana ama haibaduni pabungi wakhandi kalam paidana iba ngamdrabasu sahitya bu nungsiba pamjaba sahitya gi thabak tawba yai aduna angang oringedagi hona ikoibu sahitya gi thauram kaya da yaholi jagoi isai theater kaya yenghali unamak ase kanadaba natte adubu masina maram oraduna sahitya kala nungsibagi wakhal ihul amadi ikoidagi lei haijadrabi matik Chajadrabi aibu pabungi apambagi matung ina aina sauraba editor gi phamasi oiba ngamjabani masigi damakta pabungbu hanna thagatsari matang asida panjaningbadi pabungi apambagi matung ina aigi inaunupi Dr. Anuradha Nomai-them na editor oiduna Kristagi lisingani kunda Nomai-them tombi singa punchi amasung thabak ahanba saruk phongkhre Anuradha di Ingrezi Sahitya gi Satrini aduga sinphamsu Ingrezi Sahitya da Ingrezi gi ojani pabungna pamjari balambi da chatuna pabungi matung inba ngamjare yamna nungai mahak laibak phabi ama oibe aduga aigi tamo Sasikanta editor oiduna
ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏꯗ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯅꯩꯅꯕ ꯐꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯗꯤꯇꯔ ꯑꯣꯏꯖꯔꯤꯕ ꯑꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯏꯖꯕꯅꯤ ꯃꯌꯥꯝꯅ ꯄꯥꯕꯨꯡꯕꯨ ꯃꯔꯨꯑꯣꯏꯅ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯅ ꯁꯤꯡꯊꯥꯅꯕꯤꯔꯤ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯄꯥꯕꯨꯡꯅ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯤꯡ ꯈꯨꯠ ꯊꯥꯕ ꯀꯌꯥ ꯊꯦꯡꯅꯕꯤꯔꯝꯂꯒꯅꯤ ꯅꯤꯡꯖꯩ ꯁꯩꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯦꯁꯦ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯄꯥꯕꯨꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯕ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯈꯟꯖꯩ ꯍꯟꯗꯛ ꯐꯣꯡꯂꯤꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯁꯨꯡ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯁꯤꯅ ꯄꯥꯕꯨꯡꯅ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯐꯝ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯜꯂꯦ ꯍꯥꯏꯅ ꯂꯧꯖꯩ ꯃꯁꯤꯃꯗꯤ ꯇꯁꯦꯡꯕꯅꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯃꯒꯨꯟ ꯈꯔ ꯌꯥꯎꯗꯅ ꯄꯥꯕ ꯌꯥꯅ ꯐꯖꯔꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯏꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅ ꯄꯥꯕꯨꯡꯕꯨ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯥꯀꯣꯡꯅ ꯇꯥꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯇꯨꯅ ꯁꯥꯍꯤꯇ꯭ꯌ ꯑꯣꯏꯅ ꯄꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯄꯨꯀꯩꯗ ꯄꯥꯕꯨꯡꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯃ ꯇꯧꯕꯤꯔꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯏꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯏꯕꯤꯔꯛꯈꯣ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯗ ꯊꯧꯖꯥꯜ ꯑꯃ ꯄꯤꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯐꯝꯗꯒꯤ ꯃꯇꯦꯡ ꯀꯥꯟꯅꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯐꯪꯖꯈꯤ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯥꯔꯆꯀꯤ ꯇꯥꯡ 19 2024 ꯗꯥꯛꯇꯔ ꯁꯟꯗ꯭ꯔꯍꯥꯔꯥꯅꯤ ꯅꯣꯡꯃꯥꯏꯊꯦꯝ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤ ꯃꯅꯤꯡ ꯏꯝꯐꯥꯜ ꯁꯨꯝꯅ ꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯤꯅ ꯏꯕꯦꯝꯃ ꯗꯥꯛꯇꯔꯅ ꯑꯏꯕꯒꯤ ꯋꯥꯔꯣꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯔꯦꯗꯤꯑꯣ ꯄ꯭ꯂꯦ ꯔꯦꯗꯤꯑꯣ ꯅꯥꯇꯛ ꯈꯣꯟꯖꯦꯜ ꯂꯤꯂꯥ ꯃꯔꯤꯈꯛ ꯏꯖꯈꯤ ꯃꯈꯣꯏ ꯂꯣꯏꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯅ ꯁꯟꯗꯣꯛꯄꯤꯈꯤ ꯃꯈꯣꯏꯗꯨꯗꯤ ꯖꯍꯦꯔꯥ ꯃꯩꯇꯩ ꯀꯕꯤ ꯃꯍꯥꯀꯕꯤ ꯑꯉꯥꯍꯜꯅ ꯏꯕ ꯖꯍꯦꯔꯥ ꯀꯧꯕ ꯅꯣꯕꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯤꯅꯤꯠ 10ꯅ ꯁꯥꯕ ꯇꯥꯡꯀꯛ 16ꯒꯤ ꯔꯦꯗꯤꯑꯣ ꯁꯤꯔꯤꯌꯦꯜ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1992 ꯑꯣꯛꯇꯣꯕꯔ ꯇꯥꯡ 3ꯗ ꯑꯍꯥꯟꯕ ꯁꯟꯗꯣꯔꯛꯈꯤꯕ ꯑꯅꯤꯁꯨꯕꯗ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯁꯤꯅ ꯈ꯭ꯔꯤꯁꯇꯥꯕꯗ 1993 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯁꯟꯗꯣꯛꯈꯤꯕ ꯄꯨꯡ ꯑꯃꯒꯤ ꯂꯤꯂꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯅꯅꯦꯇꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯤ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯣ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕꯗ ꯀꯨꯏꯖꯝꯍꯣꯟ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯤ ꯃꯆꯥꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯤꯂꯥ ꯁꯟꯗꯣꯛꯈꯤꯕ ꯇꯥꯡꯗꯤ ꯑꯣꯖꯥꯅ ꯀꯥꯎꯈ꯭ꯔꯦꯅ ꯏꯕꯤꯔꯝꯃꯦ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯂꯪꯐꯩꯗ ꯁꯤꯈ꯭ꯔꯦ ꯁꯟꯗꯣꯛꯈꯤꯕ ꯇꯥꯡ ꯈꯪꯗ꯭ꯔꯦ ꯑꯁꯤꯅꯆꯤꯡꯕ ꯑꯣꯖꯥ ꯀꯨꯏꯖꯝꯍꯣꯟꯒꯤ ꯑꯗꯨꯕꯨ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯏꯕ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯆꯜ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯩꯖꯕ ꯈꯪꯖꯕ ꯃꯑꯣꯡꯗ ꯏꯖꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯃꯔꯤ ꯑꯁꯦ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯗ ꯈꯨꯗꯣꯜ ꯇꯧꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯛꯄ ꯃꯇꯝꯗꯗꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯁꯤꯡ ꯑꯁꯦ ꯈꯨꯠꯏ ꯂꯥꯏꯔꯤꯛꯁꯤꯡ ꯃꯣꯅꯨꯁꯀ꯭ꯔꯤꯞ ꯃꯄꯨꯡ ꯐꯥꯅ ꯃꯑꯣꯡ ꯇꯥꯅ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯇꯧꯔꯦ ꯑꯀꯣꯟꯕꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯅꯤꯒꯤ ꯈꯨꯠꯏ ꯂꯥꯏꯔꯤꯛꯁꯤꯡ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯗꯨꯃꯗꯤ ꯀꯣꯛꯄ ꯂꯩꯇ꯭ꯔꯦ ꯂꯥꯏꯒꯤ ꯊꯧꯖꯥꯜꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯍꯦꯗ ꯑꯣꯐ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯤꯔꯤꯕ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯗꯤꯞꯆꯟꯗ꯭ꯔ ꯁꯔꯃꯅ ꯍꯣꯠꯅꯕꯤꯗꯨꯅ ꯖꯍꯦꯔꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 2022 ꯃꯦꯒꯤ ꯇꯥꯡ 3 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡ ꯄꯨꯡ 8:45 ꯇꯥꯕꯗ ꯁꯟꯗꯣꯛꯄꯤꯔꯛꯈꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯥꯎꯔꯦꯝ ꯁ꯭ꯔꯤ ꯅꯥꯎꯔꯦꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯁꯤꯡꯍ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯃꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯔꯥꯃꯦꯁꯣꯔ ꯂꯣꯏꯇꯥꯝ ꯁꯥꯃꯨꯔꯧ ꯑꯅꯤꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤ ꯇꯥꯔꯒ ꯏꯊꯣꯛꯄꯤꯈꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯑꯁꯤꯁꯨ ꯇꯥꯔꯒ ꯏꯕꯨꯡꯉꯣ ꯔꯣꯃꯦꯁꯣꯔ ꯂꯣꯏꯇꯥꯝꯅ ꯏꯊꯣꯛꯄꯤꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯥꯎꯔꯦꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯔꯥꯃꯦꯁꯣꯔ ꯂꯣꯏꯇꯥꯝ ꯑꯅꯤꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯕꯅꯤ ꯍꯧꯖꯤꯛ ꯂꯤꯂꯥ ꯔꯦꯗꯤꯑꯣꯒꯤ ꯂꯤꯂꯥ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯂꯥ ꯑꯅꯤꯒꯤ ꯈꯨꯠꯏꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯦ ꯃꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯁꯥꯕꯗ ꯈꯔ ꯄꯤꯛꯃꯟꯒꯗ꯭ꯔꯥ ꯈꯟꯖꯕꯗꯒꯤ ꯑꯩꯅ ꯃꯍꯧꯁꯥ ꯑꯣꯖꯥ
ꯑꯦꯟ ꯀꯨꯟꯖꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕꯗ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯕ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯂꯩꯕꯗꯣ ꯍꯥꯞꯆꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯁꯥꯒꯦ ꯈꯜꯂꯦ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡꯍꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃꯗꯤ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯖꯍꯦꯔꯥ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕꯗ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯖꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯤꯡꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯅꯤꯄꯨꯔꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯄꯨꯀꯩꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯃꯆꯥ ꯑꯃ ꯇꯝꯖꯕꯅꯤ ꯃꯍꯥꯎ ꯇꯝꯕꯤꯌꯨ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩꯍꯥꯛ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯂꯩꯈꯤꯗꯦ ꯏꯒꯦ ꯍꯥꯏꯅꯁꯨ ꯊꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯏꯕ ꯍꯩꯒꯗꯕꯁꯨ ꯃꯥꯟꯗꯦ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯍꯣꯠꯅꯔꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯨꯅ ꯈꯟꯖꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯏꯖꯈꯤꯕ ꯉꯥꯛꯇꯅꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯃꯅꯨꯡꯗ ꯖꯍꯦꯔꯥ ꯑꯃꯗꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯑꯅꯤ ꯑꯁꯦ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯈꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯕ ꯑꯩꯅ ꯏꯖꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯕ ꯌꯥꯏ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯈꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯈꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯖꯍꯦꯔꯥ ꯑꯁꯦ ꯇꯥꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯄꯥꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯕꯤꯔꯕꯗꯤ ꯃꯗꯨ ꯃꯍꯥꯀꯕꯤ ꯑꯉꯥꯍꯜꯒꯤ ꯏꯕꯒꯤ ꯍꯩꯁꯤꯡꯕ ꯄꯤꯊꯣꯛꯄ ꯄ꯭ꯔꯇꯤꯚꯥ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯅꯅꯥꯏ ꯑꯩ ꯅꯠꯆꯗꯦ ꯐꯖꯕ ꯄꯨꯝꯕ ꯃꯍꯥꯀꯕꯤꯒꯤꯅꯤ ꯃꯍꯥꯀꯥव्ꯌꯕꯨ ꯄꯨꯊꯣꯛꯑꯦꯅ ꯍꯤꯖꯕ ꯑꯉꯥꯍꯜꯁꯦ ꯃꯍꯥꯀꯕꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯁꯨꯃꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯕꯅꯤ ꯖꯍꯦꯔꯥ ꯏꯕꯗ ꯅꯠꯇꯦ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤ ꯆꯥꯎꯔꯕ ꯚꯣꯂꯨꯝꯁꯦ ꯍꯦꯛ ꯈꯝꯕ ꯆꯥꯎꯔꯛꯄꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯏꯕꯗ ꯔꯁ ꯃꯈꯜ ꯃꯥꯄꯟꯁꯦ ꯁꯨꯅ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯍꯥꯀꯕꯤ ꯍꯥꯏꯅ ꯃꯍꯥꯀꯥव्ꯌꯁꯤꯕꯨ ꯄꯨꯊꯣꯛꯄ ꯃꯍꯥꯀꯕꯤꯅꯤ ꯍꯥꯏꯅ ꯇꯥꯏꯇꯜꯁꯦ ꯑꯁꯨꯝꯅ ꯄꯤꯕꯤꯈꯤ ꯍꯥꯏꯅ ꯑꯩꯅ ꯈꯪꯖꯕꯗꯒꯤ ꯁꯤꯃꯈꯛ ꯊꯝꯖꯒꯦ ꯅꯤꯡꯊꯤꯕ ꯄꯨꯝꯕ ꯃꯍꯥꯀꯕꯤꯒꯤꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯍꯥꯀꯕꯤꯒꯤꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯦꯡꯁꯤꯟꯖꯕ ꯄꯥꯔꯨꯕ ꯚꯛꯇ ꯑꯃꯅꯤ ꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯌꯥꯝꯅ ꯋꯥꯖꯈꯤ ꯅꯨꯡꯁꯥ ꯊꯤꯖꯈꯤ ꯃꯍꯥꯀꯕꯤꯒꯤ ꯃꯐꯝꯗ ꯂꯪꯖꯕ ꯍꯥꯏꯗꯤ ꯂꯥꯟꯕ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯖꯈꯤ ꯌꯥꯝ ꯐꯖꯕ ꯂꯣꯟ ꯑꯃ ꯌꯥꯎꯔꯤ ꯐꯤꯖꯤ ꯐꯤꯅꯥ ꯅꯦꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯦꯕꯥꯔ ꯅꯠꯇꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯀꯕꯤꯒꯤ ꯆꯔꯟꯗ ꯆꯪꯖꯔꯒ ꯖꯍꯦꯔꯥ ꯍꯟꯅ ꯍꯟꯅ ꯄꯥꯖꯈꯤ ꯅꯩꯅꯖꯈꯤ ꯑꯃꯁꯨꯡ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯁꯨ ꯇꯥꯟꯅꯖꯈꯤ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯩꯉꯣꯟꯗ ꯑꯁꯥ ꯑꯃ ꯄꯤꯔꯛꯏ ꯃꯁꯤ ꯃꯍꯥꯀꯕꯤꯒꯤ ꯊꯧꯖꯥꯟꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯖꯍꯦꯔꯥ ꯑꯁꯤꯗ ꯃꯍꯥꯀꯕꯤꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯒꯤ ꯐꯖꯔꯕ ꯈꯨꯠꯁꯦꯝ ꯃꯍꯥꯎ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯏꯕꯒꯤ ꯁ꯭ꯇꯥꯏꯜ ꯂꯣꯜꯒꯤ ꯃꯈꯣꯡꯗꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯀꯣꯏꯜ ꯗꯥꯏꯂꯣꯛ ꯋꯥꯍꯩ ꯋꯥꯇꯥ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯔꯣꯜ ꯌꯨꯝꯕꯥꯜꯂꯣꯟ ꯆꯠꯅꯔꯣꯜ ꯐꯖꯔꯣꯜ ꯁꯃꯥꯖꯒꯤ ꯐꯤꯕꯝ ꯀꯌꯥ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯡꯕ ꯑꯥꯗꯔꯁ ꯑꯋꯥꯡꯕ ꯗꯔꯁꯟ ꯑꯃꯁꯨꯡ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅꯕ ꯃꯥꯟꯅꯕ ꯁꯃꯥꯖꯀꯤ ꯐꯖꯔꯕ ꯃꯤꯠꯌꯦꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤꯗ ꯍꯥꯞꯅꯕ ꯍꯣꯠꯅꯖꯩ ꯆꯥꯎꯈ꯭ꯔꯕ ꯅꯣꯕꯦꯜꯒꯤ ꯋꯥꯔꯤ ꯌꯥꯝꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯇꯦꯟꯕ ꯇꯥꯡꯀꯛ 19ꯗ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯈꯤ ꯖꯍꯦꯔꯥ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕꯅ ꯃꯍꯥꯎ ꯑꯃꯅꯤ ꯊꯤꯌꯦꯇꯔ ꯐꯝꯕꯥꯛ ꯂꯤꯂꯥ ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯕꯅ ꯃꯍꯥꯎ ꯑꯃꯅꯤ ꯃꯍꯥꯎ ꯑꯅꯤꯁꯤ ꯈꯦꯠꯅꯔꯤꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯣꯏꯅꯁꯨ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯂꯩꯖꯩ ꯃꯈꯣꯏ ꯑꯁꯦ ꯇꯣꯈꯥꯏꯕ ꯃꯤꯗꯤꯌꯝꯗ ꯐꯣꯡꯗꯣꯛꯄ ꯃꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯐꯖꯔꯣꯜ ꯂꯩꯖꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃꯃꯝꯅꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯑꯃꯃꯝꯅꯤ ꯈꯨꯊꯣꯡ ꯑꯃꯃꯝꯅꯤ ꯑꯗꯨꯕꯨ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯤꯂꯝꯒ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒ ꯈꯨꯗꯣꯡꯆꯥꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯕ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩ ꯃꯤꯠꯅꯁꯨ ꯎꯕ ꯑꯗꯨꯒ ꯅꯥꯀꯣꯡꯅꯁꯨ ꯇꯥꯕ ꯌꯥꯕ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯤꯂꯝꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯗꯤꯚꯥꯏꯁ ꯄꯣꯠꯆꯪ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯦꯛꯇꯤꯡ ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯂꯣꯛ ꯑꯗꯨꯒ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯀꯌꯥ ꯎꯠꯄꯒꯤ ꯃꯇꯝ ꯑꯃꯁꯨꯡ ꯁꯥꯡꯕꯒꯤ ꯑꯀꯛꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯊꯛꯀꯤ ꯑꯥꯔꯠ ꯐꯣꯔꯝ ꯑꯅꯤ ꯑꯁꯤ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯂꯩꯇꯕ ꯎꯠꯄ ꯉꯝꯗꯕ ꯀꯌꯥꯁꯨ ꯂꯩ ꯁꯨꯞꯅꯇꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯇꯦꯡꯅ ꯈꯣꯟꯖꯦꯜ ꯆꯅ ꯑꯀꯛꯅꯕ ꯑꯇꯦꯟꯕ
ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤꯅ ꯃꯑꯣꯡ ꯈꯔꯗ ꯑꯃꯨꯛ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯤꯂꯝꯗꯅ ꯈꯨꯗꯣꯡꯆꯥꯕ ꯐꯤꯂꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯉꯥꯛꯄꯤꯒꯅꯤ ꯐꯤꯂꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯗꯕ ꯉꯝꯗꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗ ꯃꯁꯛ ꯊꯤꯕ ꯐꯤꯕꯝ ꯁꯣꯏꯕ ꯀꯂꯥꯀꯥꯔꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯐꯖꯔꯕꯗꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯆꯔꯤꯇ꯭ꯔ ꯑꯃꯒ ꯆꯥꯟꯅꯔꯕꯗꯤ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯃꯁꯤ ꯊꯤꯌꯦꯇꯔ ꯑꯗꯨꯒꯤ ꯐꯤꯂꯝꯗꯗꯤ ꯑꯣꯏꯊꯣꯛꯇꯦ ꯊꯤꯌꯦꯇꯔ ꯑꯃꯗꯤ ꯐꯤꯂꯝꯗꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯕ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯃꯁꯨꯡ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ ꯌꯥꯝꯅ ꯇꯣꯏꯅ ꯎꯠꯄꯁꯨ ꯉꯝꯗꯦ ꯌꯦꯡꯕꯗ ꯇꯤꯀꯦꯠ ꯂꯧꯏ ꯂꯧꯗꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯄꯩꯁꯥ ꯇꯤꯡꯏ ꯌꯦꯡꯐꯝ ꯇꯥꯅ ꯆꯠꯄ ꯍꯜꯂꯛꯄ ꯃꯇꯝ ꯆꯪꯏ ꯃꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯔꯦꯗꯤꯑꯣ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯕ ꯌꯥꯏ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯏ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗꯤ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯍꯟꯅ ꯍꯟꯅ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯔꯦꯗꯤꯑꯣ ꯂꯤꯂꯥꯒꯤ ꯚꯥꯕꯣꯛꯅ ꯊꯤꯌꯦꯇꯔ ꯃꯒꯨꯟ ꯑꯃꯗꯤ ꯊꯤꯌꯦꯇꯔ ꯑꯃꯁꯨꯡ ꯐꯤꯂꯝꯅ ꯄꯤꯔꯤꯕ ꯃꯍꯥꯎ ꯑꯃꯁꯨꯡ ꯔꯁ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯄꯤꯕ ꯉꯝꯕ ꯑꯁꯤꯅꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨꯡ ꯗꯥꯏꯂꯣꯒꯀꯤ ꯃꯇꯦꯡꯇꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯃꯤꯠꯇ ꯁꯪꯁꯪ ꯎꯍꯟꯕ ꯉꯝꯃꯤ ꯌꯥꯝꯅ ꯁꯝꯅ ꯇꯦꯟꯅ ꯋꯥꯔꯤ ꯑꯃꯁꯨꯡ ꯎꯠꯂꯤꯕ ꯁꯃꯁ꯭ꯌꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯗꯥꯏꯂꯣꯒꯀꯤ ꯐꯖꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯍꯥꯎ ꯑꯗꯨꯁꯨ ꯈꯪꯍꯟꯕ ꯉꯝꯃꯤ ꯇꯁꯦꯡꯕꯃꯛ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯑꯔꯨꯕ ꯀꯂꯥ ꯑꯃꯅꯤ ꯈꯣꯟꯖꯦꯜꯒꯤ ꯃꯇꯦꯡꯇꯅ ꯄꯨꯝꯅꯃꯛ ꯎꯠꯄ ꯉꯝꯕ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯑꯁꯦ ꯀꯂꯥ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯏꯇꯤꯍꯥꯁꯇ ꯖꯍꯦꯔꯥꯅ ꯆꯥꯎꯔꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯤ ꯖꯍꯦꯔꯥ ꯑꯁꯦ ꯃꯩꯇꯩꯒꯤ ꯏꯊꯣꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯔꯨꯠꯇꯒꯤ ꯁꯥꯒꯠꯄ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯔꯝꯆꯠ ꯆꯦꯟꯕ ꯃꯩꯇꯩꯒꯤ ꯅꯣꯕꯦꯜ ꯑꯃꯅꯤ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯒꯤ ꯆꯔꯤꯇ꯭ꯔ ꯖꯍꯦꯔꯥꯒꯤ ꯆꯔꯤꯇ꯭ꯔ ꯑꯁꯤꯅ ꯇꯣꯞꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯡ ꯐꯥꯕ ꯆꯔꯤꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯂꯩꯔꯥꯡꯗꯨꯗꯒꯤ ꯍꯦꯟꯅ ꯊꯣꯠꯂꯤ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯤꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯔꯤꯇ꯭ꯔꯗꯨꯗ ꯆꯞ ꯆꯥꯅ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯑꯃ ꯑꯣꯏ ꯌꯥꯝꯅ ꯏꯪꯏ ꯇꯞꯄꯤ ꯅꯤꯡꯊꯤꯕꯗ ꯍꯣꯡꯗꯕꯤ ꯃꯤꯉꯣꯟꯗꯁꯨ ꯂꯥꯟꯖꯗꯕꯤ ꯊꯃꯣꯏꯗ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯩꯕꯤ ꯃꯊꯧꯅꯥꯁꯨ ꯂꯩꯕꯤ ꯅꯨꯡꯁꯤꯕꯕꯨ ꯏꯔꯥꯠꯆꯕ ꯃꯩꯇꯩ ꯄꯥꯉꯟ ꯆꯅꯨꯔꯥ ꯑꯁꯦ ꯅꯨꯡꯁꯤꯗꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯕ ꯑꯇꯥꯡꯕ ꯆꯔꯤꯇ꯭ꯔ ꯑꯃꯅꯤ ꯇꯣꯜꯂ ꯇꯥꯔꯕ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕꯤ ꯖꯍꯦꯔꯥꯒꯤ ꯂꯥꯟꯊꯦꯡ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯑꯋꯥꯕ ꯀꯌꯥ ꯏꯆꯪ ꯊꯧꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯁꯦ ꯃꯥꯒꯤ ꯆꯔꯤꯇ꯭ꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯃꯤ ꯅꯨꯡꯁꯤꯕꯗ ꯀꯠꯊꯣꯛꯄ ꯉꯝꯕꯤ ꯃꯊ꯭ꯋꯥꯏ ꯕꯂꯤꯗꯥꯟ ꯇꯧꯕ ꯉꯝꯕꯤ ꯅꯤꯡꯅꯕꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯕꯒꯤ ꯗꯔꯁꯟ ꯑꯃ ꯁꯥꯒꯠꯂꯝꯕꯤ ꯖꯍꯦꯔꯥꯒ ꯃꯥꯟꯅꯕ ꯆꯔꯤꯇ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯅꯣꯕꯦꯜꯗ ꯊꯦꯡꯅꯗꯦ ꯍꯥꯏꯕ ꯌꯥꯏ ꯁꯃꯥꯖꯗ ꯑꯃꯥꯡ-ꯑꯁꯦꯡ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯕ ꯁꯣꯛꯅꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯤꯅ ꯁꯦꯝꯕ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯖꯈꯤꯗꯕꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇꯅꯤ ꯅꯨꯡꯁꯤꯕꯁꯦ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯈꯤ ꯖꯍꯦꯔꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯑꯈꯨꯕ ꯅꯠꯇꯦ ꯃꯥꯅꯕꯇꯥꯒꯤ ꯑꯄꯥꯛꯄ ꯃꯤꯠꯌꯦꯡ ꯑꯃꯅꯤ ꯃꯥꯅꯕ ꯙꯔꯃꯗꯒꯤ ꯂꯥꯛꯏꯅꯤ ꯖꯍꯦꯔꯥꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯋꯥꯀꯠ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕ ꯄ꯭ꯔꯇꯤꯕꯥꯗ ꯃꯈꯜ ꯑꯃꯅꯤ a lonely and silent protest against social justice ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯀꯠ ꯈꯣꯟꯖꯦꯜꯗꯤ ꯕ꯭ꯔꯖ ꯂꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯍꯧꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯕ ꯍꯦꯟꯒꯠꯂꯛꯈꯤꯒꯅꯤ ꯑꯩꯅ ꯃꯍꯧꯁꯥ ꯏꯖꯈꯤꯕ ꯃꯍꯥꯀꯕꯤ ꯑꯉꯥꯡꯒꯤ ꯖꯍꯦꯔꯥꯗ ꯎꯠꯂꯤꯕ ꯑꯋꯥꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯀꯧꯕ ꯋꯥꯔꯦꯡ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯣꯖꯥꯒꯤꯅ ꯏꯈꯤꯕ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯋꯥꯔꯦꯡ ꯑꯗꯨ ꯄꯥꯕꯤꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯍꯥꯀꯕꯤꯒꯤ ꯖꯍꯦꯔꯥ ꯅꯩꯅꯕꯗ ꯑꯃꯗꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯏꯖꯔꯤꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤꯇꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯂꯩꯄꯥꯛꯀꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯆꯧꯕ ꯅꯦꯇꯥ ꯑꯃꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯃ ꯏꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯜꯂꯕ ꯑꯃꯁꯨꯡ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯣꯏꯕ ꯌꯥꯎꯗꯅꯕ ꯍꯣꯠꯅꯖꯈꯤ ꯖꯅꯅꯦꯇꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯆꯔꯤꯇ꯭ꯔ ꯑꯁꯤ ꯁꯥꯒꯠꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯒ ꯖꯅꯅꯦꯇꯥꯒꯤ ꯂꯣꯏꯅꯕꯤ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯃꯔꯝꯗꯤ ꯑꯌꯥꯝꯕꯅ
ꯊꯣꯏꯅ ꯄꯟꯅꯗꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯧꯗꯣꯛ ꯈꯔ ꯍꯥꯞꯆꯤꯟꯖꯩ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯄꯨꯡ ꯑꯃ ꯁꯥꯡꯕ ꯂꯤꯂꯥ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯎꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅꯁꯨ ꯂꯨꯕ ꯑꯃꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯅꯦꯔꯦꯇꯤꯚꯀꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯝꯖꯤꯟꯅꯅꯕ ꯑꯃꯒ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯖꯩ ꯁꯝꯅ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯁꯤ ꯖꯅꯅꯦꯇꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯒꯤ ꯁꯛꯌꯦꯛ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯒ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯠꯇꯦ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯨꯖꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯑꯣꯏꯅ ꯁꯦꯝꯗꯣꯛ ꯏꯊꯣꯛꯄꯅꯤ ꯃꯇꯧ ꯀꯔꯝꯅ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯁꯤ ꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯟꯕ ꯊꯦꯡꯅꯕꯤꯒꯅꯤ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯔꯨꯕ ꯀꯂꯥ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯈꯪꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯆꯗꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯏꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯄꯪ ꯊꯧꯅꯥ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯏꯖꯈꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯏꯖꯔꯤꯕ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯅꯝꯗꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯁꯤꯗ ꯅꯩꯅꯔꯤꯕ ꯁꯃꯥꯖꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯒ ꯃꯁꯤ ꯃꯇꯝꯒ ꯌꯥꯝꯅ ꯆꯨꯅꯕ ꯑꯃꯅꯤ ꯃꯔꯥꯜ ꯂꯩꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯁꯥꯊꯤꯔꯕ ꯐꯥꯗꯣꯛ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯃꯤꯠꯌꯦꯡ ꯀꯌꯥꯗꯒꯤ ꯅꯩꯅꯕ ꯌꯥꯕ ꯁꯃꯁ꯭ꯌꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯎꯠꯄꯅꯤ ꯐꯖꯔꯕ ꯁꯃꯁ꯭ꯌꯥ ꯑꯁꯦ ꯐꯤꯂꯝꯒꯤ ꯃꯤꯗꯤꯌꯝꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯑꯣꯏꯅ ꯏꯖꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯃꯍꯩꯔꯣꯏ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯂꯣꯏꯇꯥꯝ ꯁꯥꯃꯨꯔꯧꯅ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡꯗꯤ ꯁꯤꯡꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯊꯤꯗꯅ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯈꯤ ꯈꯣꯟꯖꯦꯜꯗꯗꯤ ꯈꯨꯠꯏ ꯂꯥꯏꯔꯤꯛ ꯑꯣꯟꯊꯣꯛꯍꯟꯕ ꯄ꯭ꯔꯦꯁꯇ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯕꯤꯈꯤ ꯃꯁꯤꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠꯇ ꯄꯨꯟꯁꯤꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯖꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ 2 ꯑꯗꯨꯒ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯑꯃ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯖꯕ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯏꯗꯤꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯗꯥꯛꯇꯔ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯐꯣꯡꯕꯤꯔꯤꯕ ꯌꯥꯏꯕꯤꯔꯦꯜ ꯀꯝꯃꯨꯅꯤꯀꯦꯁꯟ ꯏꯝꯐꯥꯜꯒꯤ ꯊꯧꯕꯨꯔꯦꯜ ꯏꯃꯣꯖꯤꯠ ꯅꯤꯉꯣꯝꯕꯕꯨꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯑꯁꯤꯗ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯋꯦꯁ ꯃꯅꯤꯄꯨꯔ ꯐꯦꯕꯋꯥꯔꯤ ꯇꯥꯡ 15 2023 sida ojagi ꯐꯣꯡꯗꯣꯛꯄꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯈꯤꯇꯪ ꯄꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯂꯤꯂꯥꯁꯤꯗꯗꯤ ꯈꯤꯇꯪ ꯄꯥꯕꯔꯒ ꯇꯣꯛꯄꯁꯤꯗꯤ ꯑꯩꯗꯤ ꯈꯔꯗꯤ ꯄꯥꯝꯐꯥꯠꯇꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯤ ꯀꯩꯅꯣ ꯌꯥꯝꯅ ꯐꯖꯕ ꯀꯟꯇꯦꯟꯠꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯍꯟꯅꯁꯨ ꯏꯕꯤꯔꯝꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯗꯒꯤ ꯑꯦꯗꯥꯞ ꯇꯧꯔꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯣꯏꯅ ꯏꯊꯣꯛꯄꯤꯕ ꯀꯣ ꯉꯁꯥꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕꯗ ꯍꯥꯏꯁꯦ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯅ ꯖꯍꯦꯔꯥꯁꯤꯡꯅ ꯑꯃꯨꯛ ꯏꯃꯥꯅ ꯄꯥꯔꯕꯅꯤꯅ ꯑꯩꯅ ꯇꯥꯈ꯭ꯔꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯇꯥꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕꯗ ꯀꯚꯔ ꯇꯧꯔꯤꯁꯦ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯀꯣ ꯃꯁꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯑꯣꯏꯅ ꯑꯃꯨꯛ ꯑꯦꯗꯥꯞ ꯇꯧꯔꯒ ꯄꯥꯕꯨꯡꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯏꯊꯣꯛꯄꯤꯕ ꯑꯗꯣ ꯃꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯅꯤꯅ ꯑꯗꯨꯝ ꯈꯟꯕꯁꯨ ꯌꯥꯏꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯅ ꯃꯇꯦꯛ ꯑꯃꯇꯪ ꯄꯥꯕꯤꯕꯗ ꯀꯔꯝꯕ ꯄꯥꯕꯒꯦꯅ ꯈꯟꯕꯤ ꯄꯥꯕꯁꯤꯗꯤ ꯑꯩꯗꯤ ꯃꯄꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯒꯤꯁꯦ ꯑꯩꯗꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯁꯤ ꯑꯩꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯇꯕ ꯑꯣꯖꯥꯁꯦ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯖꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯗ ꯄꯔꯥ ꯀꯃꯥꯏꯅ ꯇꯥꯛꯀꯗꯒꯦꯁꯦ
ꯑꯔꯨꯕ ꯑꯥꯔꯠ ꯑꯃꯅꯦꯕ ꯑꯣꯖꯥꯒꯗꯤ ꯌꯥꯝ ꯑꯣꯏꯕꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯆꯪꯕꯁꯦ ꯑꯩ 1973ꯗ ꯁꯤꯡꯖꯃꯩ ꯒꯔꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ MA ꯇꯝꯅ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯕꯗꯨ ꯑꯩ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯈꯤꯕꯅꯤ ꯃꯗꯨ ꯑꯩ ꯄꯟꯖꯔꯔꯣꯏ ꯑꯗꯨꯗ ꯑꯩꯅ ꯔꯨꯇꯤꯟꯁꯤ ꯁꯤꯟꯕ ꯍꯩꯇꯕ ꯑꯩꯁꯦ ꯁꯥꯇ꯭ꯔꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯈꯣꯡꯗꯥꯗ꯭ꯔꯤꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯗꯨꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯁꯤ ꯑꯩ ꯕꯣꯔꯗꯇ ꯆꯠꯂꯒ ꯑꯉꯥꯡꯁꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯊꯣꯛꯄ ꯁ꯭ꯀꯨꯜꯒꯤ ꯂꯧꯕꯁꯦ ꯑꯩꯅ ꯑꯅꯝꯕ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯗ ꯑꯣꯖꯥꯁꯦ ꯈꯪꯅꯖꯩ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯃꯤꯅꯔ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯄꯨꯔꯛꯄꯅꯤꯅ ꯖꯣꯅꯣꯁꯇꯣꯟꯗ ꯀ꯭ꯂꯥꯁ ꯀꯩꯅꯣꯒꯤ 10ꯒꯤ ꯌꯦꯡꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯌꯦꯡꯕ 10ꯒꯤ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯒꯤ 12ꯒꯤ ꯑꯃꯨꯛ ꯑꯣꯏꯔꯦ 11ꯒꯤꯗꯤ ꯄ꯭ꯔꯃꯣꯁꯟ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯈꯤꯕ ꯑꯃꯈꯛ ꯌꯥꯎꯕꯖꯥꯠꯅꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯀꯔꯤ ꯀꯦꯔꯦꯛꯇꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯔꯤ ꯀꯔꯥꯁꯦ ꯂꯧꯕ ꯈꯣꯠꯄ ꯑꯩꯅ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯑꯩꯅ ꯇꯨ ꯗ ꯄꯣꯏꯟꯇ ꯂꯥꯛꯆꯔꯀꯥꯟꯗ ꯑꯣꯖꯥꯗ ꯑꯣꯖꯥꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯀꯩꯅꯣ ꯍꯥꯎꯔꯅꯤꯗ ꯄꯥꯕꯣ ꯑꯣꯏꯅ ꯌꯥꯎꯕ ꯃꯥꯒꯤ ꯀꯩꯅꯣ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯃꯁꯤ ꯑꯩ ꯇꯥꯛꯄꯁꯤꯗꯅꯦ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯁꯤ ꯇꯥꯛꯄꯁꯤ ꯁꯥꯇ꯭ꯔꯅꯗꯤ ꯌꯥꯝ ꯏꯝꯄ꯭ꯔꯦꯁ ꯇꯧꯔꯕ ꯑꯩꯅꯗꯤ ꯌꯥꯝ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯗꯕ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯁꯤꯗꯅꯦ ꯐꯣꯟ ꯅꯝꯕꯔꯁꯤꯗꯅꯦ ꯑꯣꯖꯥ ꯐꯣꯟꯗ ꯈꯤꯇꯪ ꯍꯪꯖꯔꯛꯀꯦ ꯌꯥꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯉꯥꯡꯗ ꯇꯧꯕꯁꯦ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯅ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯛꯄ ꯇꯧꯕꯃꯁꯨꯡ ꯑꯩꯅ ꯉꯁꯤꯐꯥꯎ ꯄꯥꯕꯁꯤꯗ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯒꯤ ꯑꯃꯐꯥꯎ ꯄꯥꯕꯒꯤ ꯃꯇꯥꯡ ꯊꯣꯛꯇꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯄꯣꯏꯟꯇ ꯂꯥꯛꯆꯔꯕꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯔꯤ ꯀꯦꯟꯈꯤꯕꯗ ꯍꯥꯏꯔꯤꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯤꯌꯥꯠ ꯇꯥꯗꯅ ꯄꯨꯟꯁꯤꯒꯤ ꯗꯟꯗꯤ ꯐꯪꯈꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯌꯥꯝ ꯄꯥꯅꯤꯡꯕꯁꯨ ꯄꯣꯛꯏ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯅꯤꯡꯉꯝꯒꯅꯤ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯕ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯧꯖꯤꯛ ꯈꯖꯤꯛꯇꯪ ꯑꯩꯅ ꯍꯧꯖꯒꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟꯁꯤ ꯌꯥꯝꯅ ꯏꯕꯗ ꯍꯩꯕ ꯃꯥꯒꯤ ꯕꯩꯀꯥꯜꯒꯤ ꯂꯝꯗꯝꯗ ꯑꯩꯅ ꯑꯃꯁꯨ ꯇꯥꯛꯏ ꯑꯩꯅ ꯑꯗꯣ ꯁꯣꯚꯤꯌꯦꯠꯇ ꯃꯥ ꯆꯠꯂꯨꯀꯥꯟꯗ ꯊꯥꯝꯕꯨ ꯂꯥꯃꯥ ꯍꯥꯝꯕꯨ ꯂꯥꯃꯥꯒ ꯇꯧꯔꯒ ꯇꯁꯦꯡꯅ ꯕꯨꯙꯤꯁꯀꯤꯁꯦ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯇꯧꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯒꯤ ꯁꯛꯇꯤꯅꯤ ꯑꯣꯖꯥꯁꯤ ꯀꯟꯅ ꯌꯥꯝꯅ ꯄꯨꯟꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗ ꯖꯦꯜ ꯃꯅꯨꯡ ꯃꯄꯥꯟ ꯑꯃꯗꯤ ꯅꯨꯡꯊꯤꯜ ꯂꯩꯅ ꯃꯥ ꯀꯟꯁꯇꯦꯕꯜꯒ ꯇꯧꯕ ꯀꯣ ꯑꯩ ꯁꯤꯅꯖꯅꯅꯦ ꯊꯕꯥ ꯁꯤꯗ ꯑꯩ ꯁꯤꯒꯤ ꯍꯦꯗꯤꯡꯁꯦ ꯑꯩ ꯈꯤꯇꯪ ꯍꯧꯖꯒꯦꯀꯣ ꯑꯩ ꯀꯩꯅꯣ ꯀꯟꯇꯦꯛꯁꯦ ꯑꯝꯇ ꯌꯦꯡꯖꯈꯤꯒꯦꯀꯣ ꯑꯩꯁꯦ ꯈꯤꯇꯪ ꯃꯁꯤ ꯄꯥꯕꯁꯦ ꯁꯤꯔꯤꯌꯦꯜ ꯅꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯀꯟꯇꯦꯛꯁꯤꯗ ꯃꯥꯅ ꯁꯩꯁꯤꯗ ꯌꯥꯝ ꯐꯖꯅ ꯇꯥꯛꯏ ꯑꯣꯖꯥꯅ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯃꯔꯨꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯁꯤ ꯃꯅꯨꯡꯁꯤ ꯃꯃꯥꯡꯒꯤ ꯍꯦꯗꯤꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯍꯧꯖꯒꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯏꯕꯤꯔꯝꯃꯤ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯅꯥꯎ ꯁꯥꯝꯕꯤꯒ ꯏꯃꯦꯖ ꯐꯤꯂꯝꯒꯤ ꯊꯧꯕꯨꯔꯦꯜ ꯒ꯭ꯌꯥꯅꯦꯁꯣꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯁꯤꯅ ꯑꯣꯖꯥꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯄꯪꯅ ꯂꯥꯛꯇꯕ ꯃꯤꯁꯛꯁꯤꯡꯅꯤ ꯏꯉꯉꯛꯏ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯣꯛꯂꯛꯏ ꯑꯣꯖꯥ ꯀꯨꯟꯖꯝ ꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯀꯦꯟꯈꯤꯕ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯏꯕꯤꯌꯨ ꯍꯥꯏꯔꯔꯦ ꯑꯩꯕꯨ ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯟꯗꯨꯅ ꯀꯣꯠꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯜꯂꯤ ꯃꯍꯧꯁꯥ ꯋꯥꯔꯤ ꯃꯆꯥ ꯈꯔꯗꯤ ꯏꯈꯤ ꯀꯨꯏꯔꯦ ꯀ꯭ꯔꯤꯌꯦꯇꯤꯚ ꯔꯥꯏꯇꯤꯡ ꯊꯥꯗꯣꯛꯈꯤꯕ ꯏꯒꯦꯗꯤ ꯈꯜꯂꯤ ꯁ꯭ꯀ꯭ꯔꯤꯟ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯞ ꯏꯕꯒꯤ ꯀꯂꯥꯁꯦ ꯑꯩꯍꯥꯛ ꯃꯨꯟꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏ ꯑꯩꯍꯥꯛ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯗꯤ ꯄꯥꯔꯦ ꯐꯖꯩ ꯐꯤꯂꯝ ꯅꯝꯕ ꯌꯥꯒꯅꯤ ꯑꯃꯨꯛꯁꯨ ꯈꯟꯅꯁꯤ ꯃꯔꯛꯇ ꯑꯩꯅ ꯈꯜꯂꯤ ꯀꯝꯗꯧꯁꯤꯕ ꯏꯕ ꯉꯝꯅꯤ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯊꯥꯖꯔꯦ ꯃꯔꯛꯇ ꯃꯃꯤꯡ ꯆꯠꯂꯕ ꯁ꯭ꯀ꯭ꯔꯤꯟ
เล็กขระป่าเลยพิลมกี่ไหลขระป่าตัวนั้นมาตำดูเขาเลยมาคุยหันไหลตัดนะเท่าเลยชิ้นคนนั้นดูน่าสกินเพลย์สิอีบลอยเลยคุณจะมองกี่วารีมาซาสิได้ไอ้หนูนิ่งบักขระยาวดิมาร้านเลยตระบันปามาซาอามันน่ะตำทีระบพัดโอกอามาโอยน่ะปุ่นสิเลี้ยงขี้มากี่มาลาลกันอิมุงน่ะสกุลน่ะเล็กไอ้น่ะสังกัดน่ะมาบุบุนดาโอยลิอาสุกุมบาวารีมาซาสิดาดรามาติโอยระบามาซากายาสุยาวบัดเฮงเนี่ยสกรีนเพลย์เซ่โซเชียลด็อกเมนต์อามันนี่นุ่งดาโมเดิร์นเรจิดีกยาอิเชลอามาสูลุยเนรียามน่ะทอดปะดีริเกลโอยบัสสูรามาก็อากันบะน้องขักลักปะกี่คนทานก็อีรุยน่ะหันบะสังเองอามาสูเตาเกะมาชิกาลุยน่ะนะมันนี่ปุริสมาจะมาสูงเป็นสิ่งที่มาสักอุดน่ะมาสูหันน่ะเกะที่มีเบลล์อาจารย์นักขักลักปะว่าพังจุนี่อะดูนะไฮนิ่งบ่ว่าให้ขระดีเรคเตอร์น่ะสกินเพลย์สิกีkala ama sung technique loi ba masal ke ayeng diraga sendok sen kathok kaksin to bada thing ba matal leke director makhal yeng kalpana director gi wakhal yeng kalpana vision gi matuina skin play film gi kala ama oina sagat kada bani adu ko aina film asida ujaba yeng wakhal khara di samjari film asel lyrical sensitive poetical oi ba pamje liban nawa mana mama na nungsi na pai na kon ba amazung thot la ba ing la ba tenderness adu phawaningi muti sa ba na kal la ba nung bun leidagi he na thot na ru na ja na nungsi na nan du na pai sculpture na nung pai ra ga phawa feeling tenderness adu gi mahau ama film asida piningi film script asida ulli ba myoi bagi lain ba mari human relationship ki to khai ba saklon mayek chengna utkani neta ga mama ga masan ga lain ba mari neta ga mama ton ga mapa ga lain ba mari neta ki oja school ga lain ba mari neta amasung jail ki punsi ga lain ba mari sing asidagi top pa saklon distinctive character amamam lejei amaga khenabasing asigi masagi oiba phajabagi matau amamam tu leje yari makai human relationship ase contrast khenabasing mayek seng na utkani maru oina symbolic meaning utpa symbolic meaning utpasin thodo khara ase yamna arta leina utpapan haining bat netana nong chit marakta selakpa symbolic meaning da struggle for life lantheng ni nature ga lantheng na bani life is struggle netana mama chak imbiba mama masagi tang laban si bagi masak ni mam labaka ni podon ni mairi ni pik laba asagi mangal phongdokpa maitong ong saklon ni neta ga mama ton biga siek na thaba miyoi ba de gim minung si yaudaba oidaba namthak tawba lamchat adubu pamdaduna singna thaba se chumni hingbada miyoi bana thona changi achumbaga lanthengna bada linggen ama darkar oi neta na madugi khudam uli chetum mado character ama ohenaba utkani ahan bada thabaton phubagi matangda neta na chetum madu khullaga thage tawi mathangda thabaton na ising chokpa tholakpada check adudi khudi check aduda khudi thiduna tuge tawi aroi bada neta na chetum adu khullaga mama tongi makok thugai ke school gi thodo blackboard dai iriba chhatra suti chhatra na jati gi yumbini hogi ki punchi tatni oidabani toksinabani chindana adarsa phajaba pandam nungpan ani khaina chali asugumba phajaba hidam ningai oraba chhatra na jati gi yumbini haibase masagi ideal yaudrabo oja dumakna nesagi maikuna pumam mamhali hagi karemnaba satirical tone amada utkadaba symbolic oiba thodok amani aduga ngada jelgi waikuso thongjao adagi handcraft butna thotpa leine khaiba
ne khaiba aran ba sakti na mara leitaba mi bu he only awa bata hali mara leitraba thot laba lerangumba neta gi punchi bu victim henki kaithen dagi neta na cheng purakpa pudi thi duna hitokpa numita kiba prakriti gi puningai oiraba nungdang wairam gi bisani mi punamak thamoi nok tholi aduga neta gi punchi gi ona tainabani ngana ba numina chingda sangkibagum magi punchi mangal tu mangkhragani amamba oihoragani haibagi symbolic meaning utpani jelda khongbi supanba aran banattaba nampu sangagi ain leitaba lamchat sajat utpa jelgi punchi da chumba leite akan bana chumbani namthak longnam tawbani jelgi punchi phadok singi punchi mara leitaba phadok taraba punchi ase minungsi yaudaba dhanma yaudaba dhanma yaudana hingba tabani modern life jelgi punchi gumbani adagi barajada boyagi tubi taba punchi da atai karimata leite nataba upai tawduna hingnaba honaba aduga siba taibang miyoy da leiriba punchi ki asa nungaiba future haibado makhoi saruk thungram drama le makoina pikraba punchi amagi damak hingduna lei maikai khudingmak thingi thong lon singki makoi philosophy of life adu udnaba tawbani aduga mari subada film script netagi charitragi mapungni netagi charitra sina film script gi magi sahi ase sin number 3 fawse hongdaba yai sin 3 subadagi di khara measure oiba mongdo utpa yai makeup ki shakti sijinaduna masak hongandrabasu yagani aigi si aina khanjaba wakhal kharani to khaiba artha wan thokaya masu tawbiba yai kalagi lamdadi aroiban leite magi matam punamakta wahau dokta oiduna lei kalase art aise sida ojagi wahau doki leire ado mathang sidi aina adijabada mathanggi kenoda angja paba hobana phagadaw ningi kariginoida yam maiba magi haurakpa mayai oiba loirakpase asuki matik phajaba radio lila oiragasu achauba kabya mani haina aina thamjaraga masigi ai masida tension jage aduga mathangda masagi kenose hujiki thoa machak amana tenkibagi wari se mase hojage aina adumaina punamuk khoramjere adu keno akoigi huziki lariksi anauba phongbani huziki wari ahum haitare ko originally I khra wari singse mu pabungna adapt aurakanda radio lila oina ani ama sembire aduga amana screenplay oina movie gumba tawbagi and hai adamasida aina gyan tadaba mana huziki radio lila sem kriba ani seima already lila oina santok krabra aduga huziki screenplay sidi tawdabagi aidi it could be possible haibagi mongda tawdriba adumaina male adu kitang ima khambi bradi maranda ai amtang mathangi aina sigi kano saisida mamangi ani simadi ulieba hoji janana daira bo ki sumagi numi tu da ojagi lila si utpagi wadi haibi khre panbi khre ko adagi dehra su panbi khre adubu ojaku nyam muhangi se masi aina khitang pungning da chawdriba pungning da changdri ba ai pungnung manung da changdri aduna ai mathangi pa ba sidane loina miyamna khangbi ningi ba aduga tabi ningi ba punamak to ai pungning sidam tang hanjalaga aina ahamba da khalubana ojagi sulai se anobo oiba aduga jehra di yamna nainagre aigi MPhil gi kano topic su kano ni aigi topic si kaino bo ai myamda dum ai thamjage ko yam kana da bagi wari nataba aigi dissertation hai kano se thesis hai de ko adugi dissertation si puthok na bagi se jehra da tariba loan di masak Dr. Kamal gi Madhavi da tariba loan gi masak aduga kharapam chawbana magi labangalata haiba
อุปนิสัยตันนี่ก็อุปนิสัยหุ่มเชมาดบิสุอุปนิสัยเจราสุอุปนิสัยอะดูว่าง่าใส่กี่กันเนาะมาดูกันเนาะไอ้หนูที่หายไปเสร็จแต่ก็โชว์อันนี้หุ่มเชเจราเนี่ยมาดบิเนี่ยอะดูว่าละบังกลตาเนี่ยขวากมันจะเอาไปกี่หุ่มสิดาตาริบล้วนกี่มาสักเช่นทีนะบอกว่าน่าบดาไอดูพนักงานจังเลยดูไอ้ที่ที่จะได้สัญชาติหมายนะเลยบันนี้ university ได้ดูkopi thambani library ki thambani atmai tawdana ka ima darkar legiragadi angang thingna ko hi difference am darkar oidani sahitya gi damakta di akoina ate para dagi di sahitya literature si di difference bangai number phangba heli na nga chage akoi matamda huji ka chu honga moy aduna adugi kano do ai nei najagre loina ba duga madabi nei najagre labangala ta nei najagre sumain tawdana lon che moina aduda thamiba lon ni masak karigara se pina bo khona ba sumaina thamjage aduga mathangda ngasai gi oja kunjam mongi thawam sa amana keng ki badagi wari si am phajadori ba huji mana lei iba character mayam se ai isa se ngasi se pa ba ga loisaning ko gi feeling ama ka ingonda lai adu ai tang matam ji hela bra ingonda khara somthaba ma lae aduna ai nama koi gis no adu ai punamak tension jage ngasi punamak po mo na khoram jare koi na zik pabungi picture larik phomba gi pictures ga larik tu gi pictures ti imana paringai da ina share tau zakre atu bu amka hanna pabungi larik phomba gi pictures se mu charake khoi myam khuruminasi smai tau dana birthday kudingi pabungna larik amamam phombi rakpase akhoi gi damakta ti amna laiba phabani aduga pabungi cha singna pasana support tau birakanda editing editor oiraka chahi kudingi larik amamam puthorak pa haisi pura high achiever khoi gi manipur gi yamna chauthok chaningai ni en haisa ge the photo sem tang charake khoi myam khoirominasi duga mathangi birthday da su pabungna nauwa amamok larik iba horamani na khali amok soitana ibirakko na de yektana pabung akoi me amda lamjing lamtak pidana hena akoi gi na kun ba library o hen biu na haizeri adudi matang asida ai akoi comment kitang pathot charake indira oinam good morning akoi si yengbiri thagachari ma saroj amati jebu makhata na video su sembirat u yaragati william shakespeare gi wari su taningi hai akoi gi se smai tau tana kano translation hai tar madu library tu dikhangre adu taning bagi ma mot birai matangda aina kainom tang khumjage akoi se literature si sagalakwa matamda ngasi kabi mayam ama tinbiri basi adugu jokyun nate ai yamna ojana su panbire mioi bagi feeling che ai se 1970 da BA loibani ada BA sida manipuri ai se aina yam pamjaba education ga manipuri ge se lawe ai option se manipuri lawe se mayam se am nok nei ba as manipuri bu lawe bra kanana tan hidre dam thona ka ni ikai jadrami na kari lawe hangbada ka ai hu powda do haiba mi do ise singdo ai hu phau kaw dri aduga ai di ai na hainada ba subject ama law haiba de ai di ai yam allergy oi ba isa se aduna ai na namdana lawbane imung manung na ga yabi banate pongdom bina su pangi bane adu manipuri lawe ne sibo mathau leitabra kai na dai ka haina ba matam ni tau kuma sung lai chu leitaba lai ki oja kala san sastri oja si tongbra akoi bieta manipuri ki damakta imphang college adagi oja tombin auna changa ka dorim ni adu matam do ma MA si loira kanda sociology ni oja gi subject se adu manipuri subject si da MA ga leiba natri ba mami gam ta tamba natri matam do aduna manipuri si amna hanthana yengba sida ai si literature da di english khangde ama khangde ngaujaba aduna ngasai Shakespeare ka hari se akoina Merchant of Venice ka tamakba how much land does a man need as probab magi poktak se loina yaw reda adagi spark neglected burn the house ka ina
ꯐꯖꯕ ꯀꯩꯅꯣꯁꯤꯡꯁꯦ ꯏꯪꯂꯤꯁꯇ ꯇꯝꯃꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯥꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇꯨꯗꯤ ꯑꯩꯅ ꯁꯤꯗ ꯂꯩꯇꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ BA ꯇꯝꯃꯤꯉꯩ ꯍꯥꯏꯗꯨꯗꯤ ꯑꯩ ꯌꯨꯝꯁꯨ ꯇꯣꯉꯥꯟꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤ ꯄꯥꯔꯃꯤꯅꯦꯟ ꯍꯥꯎꯁ ꯂꯩꯔꯕꯅꯤꯅ ꯑꯩ ꯃꯗꯨ ꯂꯥꯏꯔꯤꯛꯇꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯣꯛꯇ ꯂꯩꯕꯈꯩꯗꯤ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯃꯣꯔꯦꯜ ꯁꯃꯥꯖꯗ ꯑꯗꯒꯤ how much land does a man need mi amana lamse kyam phanggadage kaise man yam fazana pirame bako kaino sida pahong ko wonu pa am khage ema nor pahong sina ma se yam greedy oiba lam sida ado nangna lamdo adu yam pami do nangna sibada puba nati haidana man lam si kaino sina faja lam mayam uhalaga man lam jen chelo pahom nang na hek chien bada nang na hek ngamin gai nang lam oidoi na haira man lam si pamandan chiela kanda last ma kaino magi panthung gondu yora kanda makhutu na paira kanda mana pu gidoi se mana chi bada san bal lam do haibadi ma adu khatani kain bawa lam karamba akoi hujik lam karamba yam khana nei dana case nung tawriba lawyer ka tawna dana tawri me am se lam ngakane ba madu tamubadagi aigi lamgase kenta pamhidra man tirakko moren we hemangidana sumai tawdana Shakespeare wena ka pirami basi Marciano Venice ka Venice ke lalon ba nupa ani tawre amana Antonio haire amana Shylock kore Shylock sin sendo yam chang lo do rin adagi di Antonio se sina ba na mana ma monda bandhan lakta ba sumai tawa moral sina kung gai pi ba literature se akoi se madugi masung kitang thakjaraga ngasi chatpa ngambane na sumaina khanjage adu isana hai tu yam phai ai adum matang du yengna adum piba yaba se tang oraga su ai adum pijarake sumai thamje yamna phajaba imana kitang khumbasida mai kokta leibase sat imana haidok pirai se yamna thakachai dagi point ama aina echo tong bahaitara imana haibada imagi matamda Manipuri literature tambasida mayamna sunokna pigiba haitare ko ado masi hujik si akoi yamna kainoni modern oirabni kaina akoina akoi ki tawba thabak sita mayam se judgment gumba pass tawna ba khona base si da hujik si anoba research ta ko mayam si na hujik ki akoi ki narakpa degi wakhan nongairak ba ke tawra ise mi amana mana pam but tabak se mana yam kanna khoida da ba mada paisa gi tamakta haitare ko adom da changba aduga yamna stressful oiba mada tabak tu di tawde ade na adum tawrakanda tawgi base isa da phudorakpa adugumba gi khudam yamna leire aduna akoina pamjaba potse somlom da changba aduga pama banina akoina tabak ne na khalaktabdo ide aina tawrise aina nungaije na tawjabanina passion ama ga yauna tawbanina thawai nungaire di isa sisu pharetan aduna all round akoina human being ama oina hingba kanda akoina pamjaba chanaba thabak se siga adum chanana tawbase masi aphabane naina su khanjai dagi yengbiri ne sisu yengbiri Nirmala RK watching from Ahaluk yamnungsi ne si Sigi comment se urakanda koina kaino Manipur gi aina visit tawjarure anirak akoi gi lan manungda hujik dum relief camp mayam leiri ado koina koi da thoi pa mayam se kamaina koi wari sanaraga mayam da haitare ko mayam da koi kari tawrike se pagi program se khalakpa kanda open mic kaina anoba program ama koi sandokpa hojagani asing badinga si aigi badinga sinungdang oiri edoga India time 5:30 da open mic se ahamba oigani masida akoi Manipur da koi gi specially focus tawri se aina koi gi conflict marak sida mayam chomthora kanda kamaina koi hingnana bohna kibase ado ngasi gi oina aidi 5:30 India time da tawgani sida koi gi ENM craft area haiba art ki association haitare ko moi team amana
relief camp sida chalakanda angang sing sida art ka yan lakanda mai wakhansi kitang nungai ba aduga magi wakhanda leibesi pong tohan ba haitare ko healing oina adugi amang asi tawgani do mathang amai torpa sida nesi siu yang kanna akhoi yamna thangna lei na keno jongtho kanda tawgi wari se taba kanda aina nesida amtang akhoi meyam da paudam biu aina hujik hauna baton tawzarage da thabakti amchili yumgi thodoksu lei aina tajai dongtang akhoi meyam da smai tar kaigino ga front line da lei besina smai tawgi bani kaina akhoi gi legi da ba yawda koi lekai da ga koi soratsun kiba adagi yamna akhoi da tu jungba haitare ko akhoi gi jizik thoiba thokriba masida hakthengna na u bado akhoi meyam da mu pawdang binan ba haitare adugumba gi platform open mic haise sima sinjera ba singa si haujagan ima kari adai ai kari haido no ai gi kamin to para ka do ne dagi KS Luang na congratulations all the best aina ibirai si pabung da congratulate tawbani aina laujare larik si thongbirak bagi damakta Rojika Naurem na khurumjari ima amadi jebu ngasi amu ubasi amna nungai haina habirai smain tawdana commenti loijare aduga mayam yengbiri pumnamak ming doina panjadragasu aduga akhoi offline da akhoi ayu nganta da tawbani na offline da yengbi papumnamak pusu khurumjari aduga message among adum thambiramu imana pabada yamna nungai jaba haitare adudi akhoi si matang asida loisinjanaba sinjarage ado ima any last comment haibining balai biribra ai thodopa ai mayamna pambado ai gi so pambani mayamna nungai hairagadi ai pabagi thongna ngonda lejei aduga nungai te adu kanadre ka hairagadi yam bid yaude adu makti yaudri uji pauda jasim aina tawjari se ai le mahuba punsi sina miyamgi damakta kari tawba ngami pangan phangi kasu yauba natre chanda chalhandre thabak chatpa khotpa mi amaga loina raga kainoda tek pataba yauragadi na dumaina section bire chamari lam loi leina banina puna mupu khoram jari mayamna lai khoram biu ai ngaminge di ai pajaram ge habase ai gi pungning ya pambani sigi damakta di program silo sinjarage doga akhoi gi open mic ki program si amuk nasi 5:30 India time da soidana team endo biro kurumjari